ngasi yam laba miyam gi khongset asida lau khiba kholau sing aduga mamang thakta laikai da akoi gi wakat mi phambi dana khongset satpi dana media da mafam gi magi oiba wakhalon khongdok birakhiba aduga tongan ba luk kaya na mathang satana wai thamjage ahan bawarep hauzik zathariba lan asi loisinaba miram dagi sangakpa sin kuki narco terrorist sing ase maru phangna muthat asi haibani ahan bawarep yamna nungai jare miyamna masigi ware basi yabi khabanina ani subo warep amuk pathok sage Manipur manungda tongan ba laipak natraga laingak aman lingba yaroi Ajay mathangi ware pathok sage masisu mayam ne yabirabani na ani su sisu ahum su ware Manipur da National Register of